ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ ꯃꯄꯨꯡ ꯐꯥꯕ ꯀꯩꯅꯣ ꯂꯩꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯃꯦꯀꯤꯡ ꯄꯋꯥꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯂꯦꯟ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯀꯩꯅꯣꯅꯤ ꯁꯕꯖꯦꯛꯇ ꯌꯥꯎꯕꯅꯤ ꯑꯗꯩꯗꯤ ꯂꯦꯟ ꯂꯣ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯂꯦꯟ ꯂꯣ ꯑꯃ ꯁꯦꯝꯃꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯑꯒ ꯂꯦꯟ ꯂꯣ ꯑꯃ ꯁꯦꯝꯕ ꯆꯨꯝꯃꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕꯒꯤ ꯆꯥꯎꯔꯥꯛꯄ ꯆꯥꯗ 10 ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯤ ꯂꯦꯟ ꯑꯗꯒꯤ ꯀꯩꯅꯣ ꯂꯦꯟ ꯋꯦꯠ ꯂꯦꯟ ꯀꯩꯀꯩ ꯃꯌꯥꯝ ꯈꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯕ ꯃꯤ ꯇꯥꯕ ꯌꯥꯕꯁꯤ ꯑꯔꯥꯎꯟ 8% ꯈꯛꯇꯅꯤ ꯍꯥꯏ 8%ꯁꯤꯗ ꯑꯃꯨꯛ ꯂꯧꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯒ ꯃꯤ ꯇꯥꯐꯝꯁꯤꯗꯤ ꯌꯥꯝ ꯄꯣꯠꯇꯦꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯦꯚ꯭ꯔꯤ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯁꯤꯅ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯒ ꯍꯣꯌꯥꯔꯦꯁ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯂꯨꯀꯥꯟꯗꯗꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯀꯩꯅꯣ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯔꯨꯜꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯦꯔꯤꯗꯦꯇꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯀꯁꯇꯃꯔꯤ ꯂꯣ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯃ ꯄꯤꯔꯒ ꯈꯨꯂꯥꯛꯄꯗꯨꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯁꯨ ꯌꯥꯕ ꯂꯝꯁꯨ ꯄꯤꯛꯄ ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯑꯦꯔꯤꯌꯥꯁꯤꯗꯅ ꯑꯩꯈꯣꯏ ꯆꯪꯕꯗꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯃꯌꯥꯝ ꯄꯤꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯅꯗꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯚꯥꯞ ꯇꯥꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯃꯈꯛ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯂꯣ ꯑꯃꯈꯛ ꯁꯦꯝꯕ ꯍꯥꯏꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯅꯤꯅ ꯃꯗꯨꯒꯨꯝꯕ ꯂꯣꯗꯨ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯧꯕ ꯑꯃ ꯆꯪꯉꯦ ꯃꯔꯝꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤꯅ ꯐꯪꯁꯟ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ